ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 1:31 ꯇꯥꯔꯦꯕꯀꯣ ꯏꯆꯥꯅꯨꯄꯥꯁꯦ ꯄꯨꯡ 1ꯗꯒꯤ ꯍꯧꯒꯠꯄꯁꯤꯅ ꯅꯣꯡꯉꯥꯟꯐꯥꯎ ꯃꯥꯁꯦ ꯇꯨꯝꯃꯔꯣꯏꯗꯕꯅꯦꯕꯀꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯇꯨꯝꯅꯤꯡꯕꯅ ꯃꯌꯥꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕꯀꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯨ ꯃꯥꯁꯦ ꯇꯨꯝꯗꯦ ꯅꯨꯡꯗꯥꯡꯁꯨ ꯇꯨꯝꯃꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯄꯥꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 3 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦꯕꯀꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯁꯦ ꯊꯣꯛꯑꯣ ꯆꯠꯂꯁꯤ ꯁꯥꯟꯅꯔꯁꯤ ꯁꯤꯅꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯒ꯭ꯔꯛ ꯇꯛꯏꯁꯦ ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥꯒ ꯏꯆꯥꯅꯨꯄꯥꯒꯗꯣ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯃꯥꯝꯇꯣꯟꯅ ꯄꯨꯂꯥꯎ ꯍꯧꯋꯤ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯦ ꯅꯍꯥꯟꯉꯩꯗꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒ ꯂꯝꯕꯤꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯠ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯍꯣꯏꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯁꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯃꯥꯅ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯄꯨꯂꯥꯎ ꯆꯥꯕ ꯆꯠꯈꯤꯑꯕꯀꯣ ꯑꯗꯨꯅ ꯑꯩ ꯈꯔ ꯀꯣꯝꯃꯦ ꯑꯗꯣ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯈꯤꯒꯦꯕꯀꯣ ꯅꯍꯥꯟꯉꯩꯗꯤ ꯃꯌꯥꯝ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯈꯪꯗꯦꯕꯀꯣ ꯑꯍꯤꯡꯗꯒꯤ ꯍꯧꯒꯠꯂꯛꯄꯁꯤ나 ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯐꯥꯎ ꯇꯨꯝꯗꯕꯤꯅꯦꯕ 마세 ꯍꯝꯕ꯭ꯔꯥ ꯑꯗꯨꯒ ꯄꯨꯡ 10가 ꯇꯥꯔꯛꯑꯒ 마세 ꯉꯥꯏꯍꯥꯛ ꯇꯨꯝꯈ꯭ꯔꯅꯤꯀꯣ ꯄꯨꯡ 10, 12 ꯑꯗꯩꯗꯤ ꯄꯨꯡ 12 ꯑꯃꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯂꯅꯤ ꯑꯗꯨ ꯁꯥꯟꯅꯕꯁꯤꯅ ꯇꯨꯝꯗꯕꯤꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯇꯨꯝꯗꯕ ꯑꯉꯥꯡ ꯍꯣꯠꯅꯕꯁꯦ ꯑꯃꯨꯛ ꯋꯥꯕ ꯂꯩꯇꯦꯕꯀꯣ ꯍꯧꯖꯤꯛ ꯃꯥꯏ ꯆꯥꯛ ꯊꯣꯡꯕꯤꯕꯅꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯐꯤꯔꯣꯟ ꯈꯔ ꯃꯥꯒꯤꯀꯣ ꯃꯌꯨꯡ ꯍꯥꯟꯖꯟꯕ ꯈꯣꯠꯆꯟꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯁꯨꯗꯣꯛꯄꯤꯔꯒꯦ ꯑꯗꯨꯒ ꯁꯠ ꯐꯧꯗꯣꯛꯑꯒꯦꯕꯀꯣ ꯑꯗꯨ ꯆꯥꯛꯁꯨ ꯃꯨꯜꯂꯅꯤꯗꯅꯀꯣ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯩ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯂꯥꯏ ꯊꯝꯃꯤ ꯊꯥꯟꯗꯣꯛꯑꯦꯕꯀꯣ ꯑꯗꯣ ꯆꯥꯛꯁꯨ ꯏꯪꯍꯜꯂꯝꯃꯦ ꯃꯥ ꯑꯗꯨꯝ ꯂꯥꯛꯄꯒ ꯄꯤꯖꯅꯕꯒꯤ ꯍꯥꯏꯅ ꯂꯥꯏꯒꯁꯦ ꯌꯥꯝ ꯐꯖꯅ ꯈꯣꯏꯔꯝꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯏꯆꯥꯅꯨꯄꯥꯁꯨ ꯂꯥꯛꯑꯦ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯥꯏ ꯆꯧꯀ꯭ꯔꯤ ꯄꯤꯖꯗꯣꯏꯅꯦꯕꯀꯣ ꯌꯦꯡꯍꯜꯂꯛꯀꯦ ꯍꯧꯖꯤꯛꯁꯦ ꯃꯥ ꯃꯆꯤꯗ ꯗ꯭ꯔꯥꯏꯃꯨꯛ ꯌꯥꯝ ꯆꯥꯏꯕꯀꯣ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯔꯒ ꯃꯥ ꯌꯥꯝ ꯄꯥꯝꯃꯦꯕ ꯗ꯭ꯔꯥꯏꯃꯨꯛꯁꯦ ꯑꯗꯨꯅ ꯃꯆꯤꯗ ꯈꯔ ꯍꯥꯞꯄꯤꯕꯅꯦ 마세 hꯧꯔꯒ 사나라가 삐져드려야 야대버고 ꯑꯉꯥꯡꯅꯤꯅꯀꯣ ꯑꯃꯨꯛꯇ ꯒꯤꯠ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯝ 사나라가 ꯀꯣꯏ ꯆꯦꯟ 사나라 ꯆꯈꯣ ꯑꯃ ꯆꯥꯕ 사나라 ꯆꯈꯣ ꯑꯃ ꯆꯥꯕ ꯑꯗꯨꯅꯤ ꯇꯧꯏꯁꯦ 시니 ꯃꯌꯥꯝ ꯑꯩꯒꯤ ꯗꯦꯂꯤ 블ꯣꯛ ꯍꯥꯏꯕꯕꯨ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕꯀꯣ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠ ꯇꯥꯕꯣ ꯑꯉꯥꯡꯁꯤꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯑꯗꯨꯅ ꯑꯩ ꯍꯟꯗꯛ ꯗꯦꯂꯤ 블ꯣꯛ ꯀꯔꯤ ꯀꯔꯥ ꯍꯥꯞꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯗꯦꯂꯤ 블ꯣꯛ ꯀꯩꯀꯥ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯁꯦ ꯃꯤꯅ ꯑꯗꯨꯝ ꯌꯦꯡꯅꯤꯡꯗꯕꯅꯦꯕꯀꯣ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯁꯤꯁꯨ ꯑꯗꯨꯗꯨꯒꯤ ꯑꯩ ꯗꯦꯂꯤ 블ꯣꯛ ꯀꯩꯀꯥ ꯀꯌꯥ ꯍꯥꯞꯇ꯭ꯔꯕꯅꯦ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠ ꯇꯥꯕꯣ ꯑꯉꯥꯡꯁꯦ ꯑꯩꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕꯀꯣ ꯃꯃꯥ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯅ ꯂꯩꯔꯦ ꯃꯤ ꯑꯇꯩꯒꯁꯨ ꯂꯩꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯕꯀꯣ ꯃꯕꯣꯛꯒꯁꯨ ꯂꯩꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯄꯥꯒꯁꯨ ꯂꯩꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯈꯥꯂꯤ ꯑꯩꯒꯇꯅꯦꯕ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯑꯗꯨꯏꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯗꯦꯂꯤ 블ꯣꯛꯁꯦ ꯑꯗꯣ ꯑꯉꯥꯡꯒꯤ ꯄꯤꯖ ꯄꯤꯊꯛ ꯂꯣꯏꯔꯒ ꯑꯩꯒꯤ ꯊꯥꯏꯔꯣꯏꯗꯀꯤ ꯍꯤꯗꯥꯛ ꯑꯃꯗꯤ ꯑꯩꯒꯤ ꯒꯦꯁꯀꯤ ꯍꯤꯗꯥꯛ ꯆꯥꯔꯦꯕꯀꯣ ꯃꯄꯥꯗꯤ ꯁꯣꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯒꯤ ꯕꯣꯂꯤꯅꯤꯁꯦ ꯄꯦꯟ ꯔꯤꯂꯤꯐ ꯖꯦꯜꯅꯦꯕꯀꯣ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯣꯠꯄꯒꯤꯅꯦ ꯑꯗꯣ ꯑꯩ ꯇꯥꯡꯗ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯣꯠꯄ ꯑꯩ ꯉꯛꯁꯝ ꯃꯔꯤ ꯅꯥꯕ ꯈꯣꯠꯄ ꯃꯣꯂꯣꯝꯁꯦ ꯂꯣꯏꯅ ꯇꯩꯁꯜꯂꯤꯅꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯒ ꯃꯣꯂꯣꯝꯁꯦ ꯈꯔ ꯇꯩꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯛ ꯈꯔ ꯀꯥꯝꯊꯣꯛꯑꯒ ꯍꯤꯟꯖꯥꯡꯁꯤꯗꯤ ꯉꯥꯇꯦꯟ ꯊꯣꯡꯕꯅꯦꯕꯀꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤꯅꯦ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂ ꯊꯝꯃꯝꯕ ꯑꯗꯣ ꯆꯔꯥ ꯁꯨꯃꯥꯏꯅ ꯋꯥꯟꯊꯣꯛꯑꯦ ꯑꯌꯨꯛꯇ ꯆꯥꯈꯤꯕꯁꯤꯅ ꯑꯩ 12ꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯁꯟꯗꯥꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄꯩ ꯑꯗꯨꯋꯥꯏꯗꯨꯒ ꯑꯃꯨꯛ ꯆꯥꯅꯤꯕꯀꯣ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯇꯩ ꯃꯇꯝꯁꯤꯅ ꯏꯁꯤꯡ ꯊꯛꯑ ꯈꯣꯠꯂꯒ ꯂꯦꯟꯕ ꯁꯤꯅ ꯃꯌꯥꯝ ꯁꯦꯝꯗꯕ ꯔꯨꯝ ꯃꯆꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯔ ꯁꯦꯝꯖꯟꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯔꯤꯜꯁ ꯀꯔꯤ ꯀꯔꯥ ꯅꯝꯕꯒꯤꯀꯣ ꯈꯔ ꯁꯦꯝꯖꯟꯒꯦ ꯇꯧꯕꯅꯦ ꯕ꯭ꯂꯕ ꯑꯆꯧꯕ ꯑꯃ ꯂꯩꯖꯔꯦ 1,000ꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯏꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯕ꯭ꯂꯕ ꯍꯥꯞꯅꯕꯒꯤꯁꯦ ꯑꯗꯨꯒ ꯃꯊꯛꯇ ꯁ꯭ꯀ꯭ꯔꯤꯟꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏ ꯃꯤꯗ ꯇꯧꯔꯒ ꯁ꯭ꯀ꯭ꯔꯤꯟ ꯐꯨꯍꯟꯕꯅꯦꯕꯀꯣ ꯃꯊꯛꯇ ꯁ꯭ꯀ꯭ꯔꯤꯟ ꯀꯔꯤ ꯀꯔꯥ ꯐꯨꯍꯜꯂꯦ ꯑꯗꯨꯒ ꯁꯤꯒ ꯕ꯭ꯂꯕꯁꯦ ꯅꯥꯀꯟꯗ 2 ꯄꯥꯟꯗꯣꯏꯅꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯁꯤꯒꯤ ꯄꯔꯗꯥꯁꯤꯅ ꯑꯩꯅ ꯐ꯭ꯂꯤꯞꯀꯥꯔꯠꯇꯩ ꯂꯧꯕꯅꯦ ꯁꯤꯒꯤ क्रीम मोय कई ओय सुमाय तब मचूसे डायरेक्ट व्हाइट कलर दी लेद्रेबको रूम कलर गा चानारोयना अदो पर्दा खिड़की अनी ने अदो खिड़की अमतंगी लेरी पैसा लेतना खिड़की अमगी लेद्रेबको अदो सुमाय लेरे सुमाय नो अइना पांजला येंबनी फजब्रायना अदुगा स्क्रीन सिना मथक्तगी फीना दुम खनबनेबको पैसा लेतबगे दुम जुगार तोसनबने खरा फीना अंगोबा फी लेरगा अंगोबा फीना जोपी फुरगा हापचनबनेबको अदुने मयाम सुमाय तौरगा अखोय बिक्रमना पानबीरी हौजिक ब्लब करी करा कारेंगी सिदे अखोय बिक्रमना दुम मा मखुत मसा याम हयेबको अदुना मंगोंदा पालहनबने
ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤꯁꯤꯒ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯇꯧꯕ ꯑꯗꯨꯒ ꯔꯤꯜꯁ ꯀꯔꯤ ꯀꯔꯥ ꯅꯝꯕ ꯂꯥꯏꯠ ꯉꯥꯟꯕꯒꯤ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯑꯗꯨꯅ ꯕ꯭ꯂꯕ ꯑꯆꯧꯕ ꯍꯥꯞꯄꯒ ꯅꯥꯀꯟꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯗꯦꯂꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯁꯥꯡꯅꯁꯨ ꯍꯥꯞꯄ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯕꯥꯏ ꯕꯥꯏ